ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯆꯧ-ꯑꯆꯧꯕ ꯄꯣꯠꯁꯛ ꯀꯌꯥ ꯃꯔꯨꯝ ꯁꯣꯏꯗꯅ ꯎꯕꯤꯔꯝꯂꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯃꯦꯁꯤꯟꯁ, ꯑꯆꯧꯕ ꯃꯣꯜ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯇꯤ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯨ ꯁꯣꯏꯗꯅ ꯎꯕꯤꯔꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯤꯛꯃꯟꯈꯤꯕꯅ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯚꯦꯜꯌꯨ ꯑꯁꯤ ꯆꯥꯎꯈ꯭ꯔꯕ ꯗꯦꯖꯔꯠ ꯑꯃꯗ ꯁꯨꯞꯅꯒꯤ ꯎꯐꯨꯜ ꯃꯔꯤꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ, ꯇꯁꯦꯡꯅ ꯃꯁꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯌꯧꯅ ꯆꯠꯂꯨꯕ ꯑꯃꯗꯤ ꯊꯤꯖꯤꯟꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯄ꯭ꯂꯥꯅꯦꯠ, ꯁ꯭ꯇꯥꯔꯁ, ꯒꯦꯂꯦꯛꯁꯤꯁ, ꯃꯦꯇꯔ ꯑꯃꯗꯤ ꯏꯅꯔꯖꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯨꯝꯕ ꯁ꯭ꯇꯥꯔ ꯀꯌꯥꯁꯨ ꯎꯕ ꯐꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯆꯥꯎꯏ ꯍꯥꯏꯅ ꯈꯟꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯨꯝꯕ 1.3 ꯃꯤꯂꯤꯌꯟꯃꯨꯛ ꯍꯥꯞꯄ ꯆꯟꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯁ꯭ꯇꯥꯔ ꯑꯁꯤ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤ ꯑꯁꯤꯗ ꯁ꯭ꯇꯥꯔ ꯑꯁꯤ 100 ꯕꯤꯂꯤꯌꯟ ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯒꯦꯂꯦꯛꯁꯤ ꯑꯁꯤ 100 ꯕꯤꯂꯤꯌꯟꯗꯒꯤꯅ 2 ꯇ꯭ꯔꯤꯂꯤꯌꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯁꯨꯞꯅꯒꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕ ꯌꯥꯒꯗꯧꯕ ꯑꯣꯕꯖꯔꯕꯦꯕꯜ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯒꯤ ꯁꯨꯞꯅꯒꯤ 1% ꯐꯥꯎꯕ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯑꯃꯗꯤ ꯊꯤꯖꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯕꯦꯠꯖꯤꯂꯤ, ꯁꯅꯤ ꯂꯤꯌꯣꯟ ꯑꯃꯗꯤ ꯃꯣꯅꯥꯃꯤ ꯒꯣꯁꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯕꯦꯇꯤꯡ ꯋꯦꯕꯁꯥꯏꯠ ꯑꯃꯅꯤ꯫ IPL ꯁꯤꯖꯟꯁꯨ ꯃꯥꯔꯆꯇꯒꯤꯅꯤ, ꯑꯗꯨꯅ ꯃꯦꯆꯁꯤꯡ ꯑꯗꯨꯗ ꯑꯗꯣꯝꯒꯤ ꯂꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯀ꯭ꯔꯤꯀꯦꯠ, ꯐꯨꯠꯕꯣꯜ, ꯇꯦꯅꯤꯁ ꯑꯃꯗꯤ ꯑꯇꯩ ꯂꯥꯏꯚ ꯌꯦꯡꯂꯒ ꯕꯦꯠꯖꯤꯂꯤ ꯑꯦꯞ ꯑꯁꯤꯗ ꯂꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯋꯦꯜꯀꯝ ꯕꯣꯅꯁ 888 ꯑꯃꯗꯤ ꯗꯤꯄꯣꯖꯤꯠ ꯈꯨꯗꯤꯡꯒꯤ 2% ꯑꯦꯛꯁꯇ꯭ꯔꯥꯁꯨ ꯐꯪꯒꯅꯤ꯫ ꯐꯣꯟ ꯄꯦ, ꯒꯨꯒꯜ ꯄꯦ ꯑꯃꯗꯤ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯍꯦꯛꯇ ꯇꯧꯔꯒ ꯗꯤꯄꯣꯖꯤꯠ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕ ꯌꯥꯏ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ, ꯖꯤꯂꯤ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ 20 ꯐ꯭ꯔꯤ ꯁ꯭ꯄꯤꯟꯁ ꯑꯃꯗꯤ ꯔꯤꯐꯔ ꯇꯧꯕ ꯃꯇꯝꯗ 1000 ꯔꯨꯄꯤꯁꯁꯨ ꯐꯪꯒꯅꯤ꯫ ꯀꯃꯦꯟꯇ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯕꯦꯠꯖꯤꯂꯤ ꯑꯦꯞ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ 200 ꯔꯨꯄꯤꯁ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯁ꯭ꯇꯥꯔꯁ ꯐꯅꯌꯥꯝ ꯁꯣꯏꯗꯅ ꯎꯕꯤꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯁ꯭ꯇꯥꯔꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯒꯨꯝꯅ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁ꯭ꯇꯥꯔ ꯈꯔ ꯑꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯗꯒꯤ ꯐꯥꯎꯕ ꯆꯥꯎꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯁꯨꯞꯅꯒꯤ 5% ꯈꯛꯇꯪ ꯅꯣꯔꯃꯦꯜ ꯃꯦꯇꯔꯅ ꯁꯦꯝꯕꯅꯤ, ꯑꯗꯨꯒ 25% ꯑꯃꯅ ꯗꯥꯔꯛ ꯃꯦꯇꯔꯅ ꯁꯦꯝꯕꯅꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ 70% ꯑꯁꯤꯅ ꯗꯥꯔꯛ ꯑꯦꯅꯔꯖꯤꯅ ꯁꯦꯝꯕꯅꯤ꯫ ꯗꯥꯔꯛ ꯃꯦꯇꯔ ꯑꯃꯗꯤ ꯗꯥꯔꯛ ꯑꯦꯅꯔꯖꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯎꯕ ꯉꯝꯂꯤꯕꯁꯤ ꯁꯨꯞꯅꯒꯤ 5% ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯇꯔꯟ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯏꯁꯤꯡꯅ ꯊꯥꯗꯕ ꯃꯇꯝꯗ ꯃꯁꯤ ꯂꯨꯞꯇꯕꯤꯗ ꯇꯥꯎꯔꯒ ꯂꯩꯒꯅꯤ, ꯃꯔꯝꯗꯤ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯗꯦꯟꯁꯤꯇꯤ ꯑꯁꯤ ꯏꯁꯤꯡꯗꯒꯤ ꯐꯥꯎꯕ ꯍꯦꯟꯅ ꯅꯦꯝꯃꯤ꯫ ꯁꯦꯇꯔꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁ ꯄ꯭ꯂꯥꯅꯦꯠꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯒ꯭ꯌꯥꯁꯀꯤ ꯁꯔꯨꯛꯅ ꯌꯥꯝꯕꯅ ꯃꯥꯒꯤ ꯗꯦꯟꯁꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯂꯣ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠꯁꯤꯡ ꯑꯁꯤꯗ ꯆꯣꯡꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯣꯡꯕꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯅ ꯆꯣꯡꯕ ꯉꯝꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ 3 ꯐꯤꯠ ꯆꯣꯡꯈꯠꯄ ꯃꯇꯝꯗ ꯃꯥꯔꯁꯇ 6 ꯐꯤꯠ ꯆꯣꯡꯒꯅꯤ, ꯑꯗꯨꯒ ꯊꯥ ꯂꯩꯕꯥꯛꯇꯅ 18 ꯐꯤꯠ ꯆꯣꯡꯈꯠꯄ ꯉꯝꯒꯅꯤ꯫ ꯑꯥꯏꯟꯁꯇꯥꯏꯟꯅ ꯐꯣꯡꯗꯣꯛꯂꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁ꯭ꯇꯥꯔꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕ ꯁ꯭ꯇꯥꯔꯁꯤꯡꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁ꯭ꯇꯥꯔꯒꯤ ꯃꯉꯥꯜ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯥꯗꯣꯛꯂꯝꯕ ꯃꯉꯥꯜꯅꯤ, ꯑꯗꯨꯅ ꯁ꯭ꯇꯥꯔꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯃꯤꯠꯀꯤ ꯃꯆꯨ ꯑꯁꯤ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯅ ꯎꯏ, ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯔꯊꯀꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤꯅ ꯃꯆꯨ ꯑꯁꯤ ꯑꯁꯨꯝꯅ ꯎꯍꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯎꯈꯤꯕ ꯍꯦꯂꯦꯁ ꯀꯣꯃꯦꯠ ꯍꯥꯏꯅ ꯈꯪꯅꯕ ꯀꯣꯃꯦꯠ ꯑꯁꯤ 75 ꯌꯔꯁꯀꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯈꯛ ꯎꯕ ꯐꯪꯏ꯫ ꯃꯁꯤ ꯃꯃꯥꯡꯗ 9 ꯐꯦꯕ꯭ꯔꯨꯋꯥꯔꯤ 1986ꯇ ꯎꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ 2061ꯒꯤ ꯖꯨꯂꯥꯏ ꯊꯥꯗ ꯎꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ 80% ꯃꯨꯛꯇꯤ ꯀꯣꯃꯦꯠ ꯑꯁꯤ ꯎꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯄꯦꯁꯇ ꯏꯍꯥꯟ ꯍꯥꯟꯅ ꯊꯛꯈꯤꯕ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯁꯤ
Coca-Cola ni. Mioibana thalebakta chalamagi khongul natraga atopa mami asi matam sangna sungmut mutana leigani maramdi mafam maduda madubu humtokhinaba nuksit amata leite. India ki su Chandrayaan 3 na ISRO amadi India ki symbol print tawraga thamlamki. Masi sahi million kyadi adu mutana leiradabani. Aikoina minna atya mathak sida yengma matamda atopa galaxy kyasu ubu fange dubu aikoina mafam aduda chatpadi kaidonungda ngamlaroidabani. Mioibana space athagat kiwa khwaidagi chawba man-made object si ISS aikoina International Space Station haina khangnaba asani. Masi paisa su yamna changna tawkhiba amadi masina space ki maramda angakba kyasu aikoida khanghanbada mateng pangliba posak amani. ISS asi aikoina prithivida gi su adu mubu fangi. Aikoina atya mathakta star gi mawng haifet manba ma yamna yangna paibu uragadi madu International Space Station ni. Masina prithvi gi akoibada mapung phana chatpasi subnagi 90 minute kaktang changi. Subnagi pencil muktang chawba numit ki machet ma prithvi da thamma matamda aikoina madudagi 150 km muk lapthoklaga leiraga su maisa aduna chakthekani. Numit ki hek mathangda prithvi ga khwaidagi nagna star si Proxima Centauri asini adubu mioibami punsida mafam madura chatpadi ngamloi. Aikoigi solar system da khwaidagi wangba mountain asi Mars da leiba Olympus Mons haina khangnaba mountain asini. Masina prithvi gi wangi hainariba Mount Everest gi saruk ahum mena wangba heli. Mi ayamana aikoigi solar system gi khwaidagi saba planet asi Mercury oiramgani haina khalamgani maramdi masina numit ka khwaidagi naknan leifni. Adubu khwaidagi saba planet asi Mercury natte Venus ni. Venus ki atmosphere asi 96.5% di carbon dioxide oy aduga 3.5% na nitrogen oy. Maram asina greenhouse effect thokpadagi Venus ki temperature asi 467 degrees Celsius fawba sai. Aduna aikoigi prithvi dasu asumna oiraktanava carbon dioxide ki chang si wanghalloidavani. Universe is the measure of a galaxy makhal ahum lay elliptical spiral amadi irregular galaxy. Aikoigi Milky Way galaxy si spiral galaxy ni. Neptune gi moon Triton asi kaktana aikoigi solar system asida magi planet adugi rotation gi opposite direction da orbit tawrivasi. Aikoigi solar system da Mars hariba planet asina prithvi gi hek mathangda thawai panba jiba leivda khudong chagado bomfumni. Maram asina ngasi su lepalitana Mars da Khngdaba yanaba kanna honari. Star masi black hole gi manakta lalga chatpa matamda stretch tawkiduna kahin kiwa yai maramdi black hole gi gravitational force asi asukimatik kalle. Aikoigi solar system da Mercury amadi Venus hariba planet anisi kaktani masagi tha lejidaba. Numidangi matamda atya asida khwaidagi nganba natural object asi thani aduga anisubada khwaidagi nganba asina Venus ni. Aduga star mayamgi marakta khwaidagi nganba star asina Sirius A hariba star asini. Aikoina numidangi matamda uriva tha asi jahi khudingi prithividagi 3.8 cm muk sumsum lapthoklaga chatkrivani. Aduna jahi million kyagi matungdadi prithividagi tha asi yamna lapna leikrani amadi yamna pikna urani. Mercury planet asigi temperature asi ayuk nungthilgi matamdana 430 degrees Celsius fawba sai aduga numidangdana -140 degrees Celsius fawba ingi. Aduga Mercury sina numit ki akoibla chatpasi sumdagi 88 days kaktamuk changi. Aduna Mercury dadi sahi amasi 88 days na oi. Universe asida angakpa exoplanet kaya amsu leirivani. Scientists nga aikoigi prithividagi 40 light years labba mafumda leiba diamond ngaktana ayamba oiba planet ama thengnaki. Planet adu Cancri E haina mingthonki. Aikoiga khwaidagi naknaba galaxy si Andromeda galaxy asani. Masi aikoidagi 2.5 million light years lapi. Aikoina space ta amaga sumna wangangnaba matamda tanaba fangloi maramdi sound waves adu puraga chatnaba medium space tadi leite. Universe ase aikoina sumnagi 5% khaktama khangba ngambanina aikoina khangdaba thawai panba jiba alien kaidu mafam mamra soidana leiramgani havasi thajabibra. Adomgi wakalon comment soidana maki phongdok piramu.